Nupimacha ama bus conductor na ijat manghanbikhre COVID-19 maram oiduna mi chikpagi khudongchaba lawduna bus conductor amana chahi 6 ta ngairibi Nupimacha ama bus manungda ijat manghanbikhre haidi thaudok asi Thobal district ki Hairok police station gi manung chanba mafam amada tha asigi taruk yum jakisa numita thokhibani Nupimacha asina masa ngamlaktaba amadi masada ahongba lakpadagi yumgi miyoi singna singnaduna kari tawba yawre haina hangmada thaudok adu khanglakpadagi ngasi asi Nupimacha gi imungi mi singna police ta pau pibani haidi thaudok asida sienaribi Nupimacha adu Imphal East district ki Lamnai police station gi manung chanba phaknung awang laikai digini ma ki maming khunengbam Suranjoy singa Elias AK singa apokpa KS Sanatoma singa kawe mahakna conductor handermel oiriba bus asina Imphal to Urkhul senbani haidi pawasin hai COVID-19 na maram oiduna lockdown lauthokiba numitigi mahakna accused handermel oiriba bus adugi driver gi yumna ngasi phawbot leirakhibani driver aduna Nupimacha adugi makhura thokpani amadi yumsu thangnana leibani Nupimacha aduga yumsu thangnana leibana changthok changsin asum tawbada handermel asina khudongchaba lawduna bus asida pusinduna mobile phone da natai chadaba picture amadi video sing yenghanduna mathong hoktoba thaudok adu thokhibani hairi thaudok adugi matangna imungi miyoi sing amadi laikai na khangnarakpadagi masida sienariba Nupimacha adugi leifamda miyamna thomjilakhi tungda Hairok police ki team ama laktuna Nupimacha adu lokhot halaba matung women police station Thobal sinaduna case ama lokhotkhre Nupimacha aduna conductor oiriba bus superstar MN012180 gi women police Thobal na ngasi nungthil lokhotkhre hairi